Mayam Bukurumjari, Times of Manipur gi akan na bukudolamo ijari ba studio speak miyeng tabi using butaram ukjari. Tongan bages kaya tongan bahiram kaya da koi na kanan na bagi tauram akogi studio speak ki kuthang da mayam thamjakro matung da akoi ngasi su yam special oiba guest amkhak pudun lakjari. Haina balai Manipur se akogi sports ki powerhouse na India gi oina akogi sports ki maram da powerhouse na haina di bane duna lamdam asigi saknai raba footballer akogi Ramananda And Manipur studio lengsin do lebi ahan da Ramananda butaram ukje. Kurumjari mayam bo. Aham dalak chani si akoi Ramananda gi matang sida akoi mayam di loina khangna ga leire adubu hena khangna dam gi damakta Ramananda se karai wai degi no sa gi pokpham se karai degi no aduga ima baba gi mingsing haibi. Aije aigi ming Ramananda NINGTHOUJAM aduga aigi laifamna koi Bishnupur district manung chana laiba Moirang gi Ngangkhalawai hariba village asitagini aduga aigi baba gi mingna NINGTHOUJAM Nabachandra adu mayamna di naba haraga sudum tentangna dum khangna je aduga pokpi ima gi mingna NINGTHOUJAM Ongbi Nungsitombi haraga khangne mana aduga Ramananda gi akoi chilinaw sing sidi kya su aigi chilinaw se aina ahanne punna manga suje aduga aina ahal aduga ai makha sena nupi oiba ichen nupi aduga nupa ani mamaya ida oiba aduga nupi ne tomtomba ada ai makha nupi sina mana yumnak sagai haitare bongre yumpan kre angang ani sore aduga makha gi ahum suba sina nupane mana hijik makso national player ne athlete ne aduga atom sina mazo footballer ne atom ba aduga nupi ne chontoma study tawde class 5 standard yam ngai se aduga makha ta dom glak chani se khoi Ramananda gi khoi nauringai khoi angang oringai punsi hai tare masida kamain torga hobi rakhi ge aduga khoi football haiba masana sida changge haiba sigi wakhalon se kamain lakhibano masigi football phawbada changkhibagi masigi wari se matem haibe yam ngallingai matamdagi adum nomai paiba adum sigom sidum pame ade wakhaldi dum khanba nomai paiba heng ai thabang ri tauge chawra kanda dum khanba dagidi kairo lekai halaman sing imung manung makna trasu koigi sagai na tai haitare sigum base dum mana force ki thabak tauba le khulai paiba haibena chingba sigum base dum noina profession noina dumaina taw adagi perfect oirabnina force ki thabak tauba sigum adagi sum lakpa tungi family sing khara komna hingakpa kholakpa sigum mayam sig khalaga wakhalasu yam ngalingai matamdagi pi ngai di hone ai sumaina kanomdi masak thokpamdi oige haibena chingba sigum base dum khalli wakhalla adadagi sum lakpa step sina yam wana khoi chen ba khot ba chong ba sigumba yam angang waina sanaba sigumba jam pamjare sidagi sumai to ganda matamduda kano se khulai paibna chingba sigumba I thabak se physically fitness later gadi yade haiba matamdugi mawong waina taw adagi aduga sigumba force even army gumba chijo changa haragadi army voice kumbadagi changagadi hena chance wangi haina compulsory su oi haina ade sigumba army voice ki changba sijo sports kamari leina changadaba oiba ade si sports kamari leina changadaba oiba se haide sports ki leiriba event myam sidagi khoigi laiminaba kairula kai yamba sing moi khudimak se loina football dagi ngakten loina oiba moise adagi aigi baba gi mayamba han bachau haibe tare maming di ukil kawe ada mangna so dang army odabya de haina army odabya de perfect odabya de haina chingba thabak tokdabya de sumaina lakhi adagi aije army je jang na ba hona pada kano si army boys hana ai try tawge khalle ade army boys hana try tawge hai ta de kamain tawni na som halaman sing tana matung in ba hok pada aije khoi anamana football da hana chang football da makhoina aina su tanai kamaina army boys selection tawe yambo hoi kali hoi tawise ai chu pami
ꯑꯝꯇꯪꯗꯤ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯩꯅ ꯍꯔꯥꯎ ꯍꯔꯥꯎ ꯍꯥꯏꯖꯔꯨꯕ ꯅꯣꯟꯖꯔꯨꯕꯗ ꯐꯨꯠꯕꯣꯜ ꯁꯥꯟꯅꯁꯤ ꯍꯥꯏꯅꯁꯨ ꯍꯥꯏ ꯑꯗꯒꯤꯗꯤ ꯃꯑꯣꯡ ꯃꯇꯧ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯇꯨꯗꯁꯨ ꯍꯦꯟꯅ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕꯒꯤ ꯅꯥꯇꯩ ꯆꯥꯕ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯁꯥꯟꯅꯒꯦ ꯍꯥꯏꯔꯒꯁꯨ ꯕꯣꯛꯁꯤꯡ ꯁꯥꯟꯅꯅꯤꯡꯉꯁꯨ ꯃꯥꯒꯤ ꯀꯤꯠꯁ ꯅꯨꯡ ꯍꯥꯏꯕꯅꯆꯤꯡꯕ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯑꯗꯒꯤꯗꯤ ꯀꯃꯥꯏꯅ ꯁꯥꯟꯅꯅꯤ ꯂꯝꯕꯤ ꯌꯥꯠꯄꯤꯒꯗꯕ ꯀꯣꯆꯅꯆꯤꯡꯕ ꯑꯃ ꯁꯤꯒꯨꯝꯕ ꯇꯥꯏꯀꯨꯟꯗꯣꯕꯨ ꯑꯣꯏꯔꯒꯁꯨ ꯁꯤꯒꯨꯝꯕꯁꯦ ꯁꯨꯃꯥꯏꯅ ꯂꯥꯛꯈꯤ ꯇꯥꯏꯀꯨꯟꯗꯣꯁꯤ ꯄꯥꯝꯗꯤ ꯄꯥꯝꯖꯈꯤ ꯁꯨꯝ ꯃꯇꯝꯗꯨꯗ ꯕꯣꯛꯁꯤꯡ ꯇꯥꯏꯀꯨꯟꯗꯣꯁꯦ ꯑꯗꯨꯒ ꯂꯝꯖꯤꯡꯕꯤꯅꯕ ꯂꯩꯈꯤꯗꯕ ꯑꯗꯣ ꯐꯨꯠꯕꯣꯜꯒꯤꯗꯤ ꯑꯦꯠꯂꯤꯁ ꯈꯔ ꯃꯈꯩꯗꯨ ꯑꯣꯏꯔꯁꯨ ꯇꯥꯛꯄꯤ ꯇꯝꯕꯤꯅꯕ ꯑꯗꯒꯤ ꯂꯝꯖꯤꯡꯕꯤꯅꯕ ꯁꯤꯒꯨꯝꯕꯁꯦ ꯂꯩꯈꯤ ꯃꯇꯝꯗꯨꯗ ꯑꯗꯒꯤꯗꯤ ꯋꯥꯈꯜꯅꯁꯨ ꯍꯦꯛ ꯄꯥꯝꯅ ꯆꯪꯈꯤꯕ ꯑꯩ ꯋꯥꯈꯜ ꯑꯩ ꯐꯨꯠꯕꯣꯂꯔ ꯑꯣꯏꯗ ꯌꯥꯗꯦ ꯑꯗꯨꯒ ꯑꯥꯔꯃꯤꯁꯨ ꯑꯩ ꯆꯪꯅꯤꯡꯉꯥꯏ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯍꯥꯏꯅ ꯑꯣꯞꯁꯟꯁꯦ ꯑꯅꯤꯁꯤꯗ ꯀꯤꯔꯤ ꯏꯟꯅꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯆꯪꯉꯀꯥꯟꯗ ꯌꯥꯝ ꯄꯥꯝꯖꯅ ꯐꯨꯠꯕꯣꯜꯗ ꯀꯠꯊꯣꯛꯎꯒꯦꯅ ꯑꯩ ꯆꯪꯉꯛꯈꯤꯕꯅꯤ ꯁ꯭ꯇꯦꯞꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯔꯃꯥꯟꯗꯅ ꯇꯥꯛꯄꯤꯔꯤꯕꯅ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯔꯛꯄꯅ ꯇꯥꯛꯄꯤꯈꯤꯕꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯔꯣꯏ ꯑꯃ ꯑꯣꯏꯕ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯗꯦꯗꯤꯀꯦꯁꯟ ꯑꯗꯨꯒ ꯃꯥꯒꯤ ꯀꯠꯊꯣꯛꯄꯒꯤ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥꯁꯦ ꯂꯩꯇ꯭ꯔꯒꯗꯤ ꯁꯥꯟꯅꯔꯣꯏꯁꯦ ꯍꯦꯛꯇ ꯏꯔꯥꯏ ꯂꯥꯏꯅ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏ ꯐꯨꯠꯕꯣꯂꯔ ꯑꯃ ꯑꯣꯏꯒꯦꯅ ꯍꯣꯠꯅꯔꯛꯄ ꯃꯇꯝꯁꯦ ꯊꯦꯡꯅꯈꯤꯕ ꯑꯋꯥꯕꯁꯤꯡꯁꯤꯗꯤ ꯀꯔꯤ ꯀꯔꯤ ꯊꯦꯡꯅꯕꯤꯒꯦ? ꯑꯋꯥꯕꯁꯦ ꯊꯦꯡꯅꯔꯛꯄ ꯑꯋꯥꯕꯁꯦ ꯇꯁꯦꯡꯅ ꯍꯣꯏ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯀꯤ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯃꯃꯩꯗ ꯃꯥꯏ ꯄꯥꯛꯄ ꯑꯗꯒꯤ ꯄꯟꯊꯨꯡ ꯌꯧꯕ ꯍꯥꯏꯗꯣ ꯂꯣꯏꯅꯕꯨꯗꯤ ꯑꯣꯏ ꯑꯗꯣ ꯐꯨꯠꯕꯣꯜꯒꯤ ꯑꯣꯏꯅ ꯑꯩꯅ ꯉꯁꯤ ꯐꯥꯎꯕꯗ ꯊꯦꯡꯅꯖꯔꯛꯄ ꯑꯋꯥꯕꯁꯦ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯁꯞꯄꯣꯔꯠꯁꯨ ꯌꯥꯝ ꯃꯊꯧ ꯇꯥꯏ ꯑꯦꯠꯂꯤꯁ ꯄ꯭ꯂꯦꯌꯥꯔꯁꯤꯡꯁꯦ ꯑꯁꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯀꯩꯗꯧꯉꯩꯗ ꯃꯥꯏ ꯄꯥꯛꯄ ꯉꯝꯃꯣꯏ ꯑꯗꯨꯅ ꯐꯦꯃꯤꯂꯤꯁꯤꯡꯅꯁꯨ ꯍꯧꯔꯛꯂꯤꯕ ꯐꯨꯠꯕꯣꯜꯕꯨ ꯄꯥꯝꯖꯕ ꯌꯨꯠꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯍꯣꯠꯅꯕꯁꯤꯗ ꯍꯦꯟꯅꯁꯨ ꯐꯣꯀꯁ ꯇꯧꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯊꯦꯡꯅꯖꯔꯛꯄ ꯑꯋꯥꯕꯁꯦ ꯑꯩꯒꯤ ꯐꯦꯃꯤꯂꯤꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯊꯦꯡꯅꯖꯔꯛꯄ ꯑꯋꯥꯕꯁꯦ ꯑꯩꯈꯣꯏꯒꯤ ꯐꯨꯠꯕꯣꯜꯒꯤ ꯀꯜꯆꯔ ꯍꯥꯏꯕꯅꯆꯤꯡꯕ ꯁꯤꯒꯤ ꯈꯤꯇꯪ ꯖꯦꯔꯣ ꯅꯣꯂꯦꯖ ꯑꯣꯏꯕ ꯑꯗꯨꯒ ꯁ꯭ꯇꯗꯤꯒꯨꯝꯕ ꯁꯤꯒꯨꯝꯕꯒꯤꯗꯅ ꯀꯃꯥꯏꯅ ꯍꯥꯎ ꯇꯨ ꯍꯥꯏꯔꯀꯥꯟꯗ ꯑꯉꯥꯡ ꯁꯦꯝꯒꯅꯤ ꯁ꯭ꯇꯨꯗꯦꯟ ꯑꯃ ꯁꯦꯝꯒꯅꯤ ꯁꯤꯒꯨꯝꯕꯗꯤ ꯅꯣꯂꯦꯖ ꯂꯩꯔꯒ ꯇꯁꯦꯡꯅ ꯍꯟꯗꯛ ꯁ꯭ꯄꯣꯔꯠꯁꯀꯤ ꯐꯨꯠꯕꯣꯜꯒꯤ ꯑꯣꯏꯕ ꯁꯤꯒꯤꯗꯤ ꯖꯦꯔꯣ ꯅꯣꯂꯦꯖ ꯑꯣꯏꯕ ꯑꯗꯨꯅ ꯁꯤꯒꯤ ꯌꯥꯝ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯛꯑꯦ ꯑꯗꯒꯤ ꯁꯥꯟꯅꯕ ꯆꯠꯇ꯭ꯔꯤꯉꯩꯗ ꯆꯥꯒꯗꯕ ꯗꯥꯏꯠ ꯍꯜꯂꯛꯑꯀꯥꯟꯗ ꯆꯥꯒꯗꯕ ꯗꯥꯏꯠ ꯑꯗꯩ ꯁꯥꯟꯅꯩ ꯃꯅꯨꯡꯗ ꯕ꯭ꯔꯦꯛ ꯇꯥꯏꯝꯒꯨꯝꯕꯗ ꯆꯥꯒꯗꯕ ꯗꯥꯏꯠꯅꯆꯤꯡꯕ ꯁꯤꯒꯨꯝꯕꯒꯤꯁꯨ ꯖꯦꯔꯣ ꯅꯣꯂꯦꯖ ꯑꯣꯏꯔꯛꯄ ꯏꯊꯟ ꯈꯛꯇꯅ ꯑꯗꯨꯗꯣ ꯐꯤꯜ ꯑꯞ ꯉꯝꯃꯛꯇꯕꯅꯆꯤꯡꯕ ꯁꯤ ꯑꯗꯨꯝ ꯃꯥꯌꯣꯛꯅꯔꯦ ꯑꯗꯨꯝ ꯍꯧꯕꯗꯩ ꯑꯗꯨꯝ ꯃꯥꯌꯣꯛꯅꯔꯦ ꯑꯗꯩ ꯃꯥꯌꯣꯛꯅꯔꯛꯄꯁꯤ ꯑꯗꯨꯝ ꯄ꯭ꯔꯦꯁꯔꯁꯦ ꯐꯦꯃꯤꯂꯤꯒꯤ ꯄ꯭ꯔꯦꯁꯔ ꯑꯗꯒꯤꯗꯤ ꯆꯠꯂꯨꯔꯤꯕ ꯂꯥꯏꯟꯁꯤꯒꯤ ꯍꯧꯔꯛꯄꯒꯤ ꯁꯤꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯌꯥꯝ ꯀꯤꯠꯁ ꯅꯨꯡ ꯋꯥꯠꯄ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯑꯗꯨꯝ ꯃꯥꯌꯣꯛꯅꯔꯤ ꯑꯗꯩ ꯃꯇꯝꯗꯨꯗ ꯑꯔꯩꯕ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯅꯆꯤꯡꯕ ꯍꯥꯏꯗꯤ ꯉꯜꯂꯤꯉꯩꯗꯤ ꯐꯨꯠꯕꯣꯜꯗꯤ ꯄꯥꯝꯖꯅꯗꯤ ꯁꯥꯟꯅꯕꯗꯤ ꯍꯧꯔꯛꯄ ꯑꯗꯒꯤꯗꯤ ꯁꯥꯟꯅꯃꯤꯟꯅꯩ ꯃꯅꯨꯡꯗꯨꯗ ꯃꯔꯛꯇꯨꯗꯒꯤ ꯑꯩꯒꯤ ꯍꯣꯠꯅꯖꯃꯟ ꯑꯗꯒꯤꯗꯤ ꯍꯣꯠꯅꯕꯁꯨ ꯌꯥꯝ ꯍꯣꯠꯅꯔꯛꯑꯦ ꯑꯗꯨꯒ ꯍꯣꯠꯅꯔꯛꯄꯁꯦ ꯑꯦꯠꯂꯤꯁ ꯍꯧꯖꯤꯛꯇꯤ ꯑꯌꯨꯛꯀꯤ ꯅꯨꯡꯊꯤꯟꯒꯤ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯅꯩ ꯄ꯭ꯔꯦꯛꯇꯤꯁꯁꯦ ꯑꯗꯣ ꯃꯇꯝꯗꯨꯗ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯛꯄꯁꯤ ꯍꯣꯠꯅꯔꯛꯄꯁꯤ ꯍꯣꯠꯅꯔꯛꯄꯒꯤ ꯋꯥꯐꯝꯁꯤꯁꯨ ꯑꯩ ꯃꯇꯦꯡ ꯑꯃꯇꯪ ꯊꯝꯖꯒꯦ ꯌꯥꯝ ꯉꯜꯂꯤꯉꯩꯗꯒꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯆꯪꯉꯨꯔꯕꯅꯤꯅ ꯀꯅꯥꯒꯨꯝꯕ ꯈꯔꯁꯨ ꯑꯗꯨꯝ ꯊꯦꯡꯅꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯤ ꯐꯨꯠꯕꯣꯜꯗ ꯑꯍꯥꯟꯕ ꯑꯩꯅ ꯆꯪꯉꯛꯈꯤꯕꯁꯦ ꯐꯨꯠꯕꯣꯜ ꯄꯥꯝꯖꯅ ꯆꯪꯉꯦ ꯑꯗꯨꯒ ꯑꯗꯨꯝ ꯍꯣꯠꯅꯕ ꯇꯞꯅꯗꯤ ꯑꯗꯨꯝ ꯇꯧꯋꯦ ꯇꯣꯉꯥꯟꯅ ꯑꯦꯛꯁꯇ꯭ꯔꯥ ꯏꯁꯥꯒꯤ ꯑꯗꯨꯝ ꯌꯥꯝ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯄꯨꯡ ꯅꯣꯡꯉꯥꯜꯂꯝꯗꯥꯏ 2:30 2 ꯁ꯭ꯋꯥꯏꯗꯒꯤ ꯑꯗꯨꯝ ꯍꯧꯔꯛꯑꯦ ꯏꯪꯊꯝꯊꯥ ꯑꯣꯏꯒꯦꯔꯥ ꯀꯥꯂꯦꯟ ꯊꯥ ꯑꯣꯏꯒꯦꯔꯥ ꯅꯣꯡꯖꯨ ꯊꯥ ꯑꯣꯏꯒꯦꯔꯥ ꯅꯣꯡ ꯆꯨꯔꯁꯨ ꯑꯗꯨꯝ ꯀꯣꯛꯇ ꯑꯩꯈꯣꯏꯒꯤ ꯆꯦꯔꯪ ꯎꯞꯁꯤꯜꯂꯒ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯛꯑꯦ ꯅꯣꯡ ꯆꯣꯠꯇꯅꯕ ꯑꯗꯩ ꯏꯪꯊꯝꯊꯥ ꯑꯣꯏꯔꯁꯨ ꯂꯩꯖꯕ ꯑꯋꯥꯕꯁꯤ ꯑꯗꯨꯝ ꯌꯥꯎꯔꯦ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯗꯨꯝ ꯇ꯭ꯔꯦꯛ ꯁꯨꯠꯃꯛ ꯂꯩꯇ꯭ꯔꯒꯁꯨ ꯃꯇꯝꯗꯨꯗ ꯅꯦꯁꯅꯦꯜ ꯆꯠꯂꯗꯤ ꯑꯗꯨꯝ ꯁ꯭ꯄꯣꯟꯁꯔ ꯇꯧꯔꯛꯄꯅꯤꯅ ꯑꯗꯨꯝ ꯐꯪꯉꯦ ꯃꯇꯝꯗꯨꯗ ꯀꯔꯤꯝ ꯆꯠꯇ꯭ꯔꯤꯕꯅꯤꯅ ꯁ꯭ꯇꯥꯔꯇꯤꯡꯅꯤꯅ ꯐꯪꯗꯕ ꯑꯗꯨꯝ ꯂꯩꯖꯕ ꯍꯥꯄꯦꯟ ꯑꯇꯦꯟꯕ ꯃꯀꯛ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯒ ꯑꯗꯒꯤꯗꯤ ꯁꯣꯛꯁ ꯐꯥꯎꯕ ꯏꯚꯟ ꯇꯣꯡꯅꯤꯡꯉꯥꯏ ꯂꯩꯇꯕ ꯁꯤꯒꯨꯝꯕ ꯌꯥꯝ ꯃꯥꯌꯣꯛꯅꯔꯤ ꯃꯇꯝꯗꯨꯗ ꯂꯩꯔꯁꯨ ꯂꯩꯇ꯭ꯔꯁꯨ ꯍꯣꯠꯅꯒꯦꯗꯤ ꯈꯟꯕꯅꯤꯅ ꯑꯩ ꯃꯇꯝꯗꯨ ꯌꯧꯔꯕꯅꯤꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯑꯗꯨꯝ ꯇꯧꯐꯝ ꯊꯣꯛꯄ ꯏꯁꯥꯒꯤꯗꯤ ꯑꯗꯨꯝ ꯇꯧꯖꯔꯦ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 2:30 ꯁ꯭ꯋꯥꯏꯗꯒꯤ ꯑꯗꯨꯝ 2 ꯁ꯭ꯋꯥꯏꯗꯒꯤ ꯑꯗꯨꯝ ꯍꯧꯔꯛꯑꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯁ꯭ꯄꯣꯔꯠ ꯁꯨꯒꯥꯁꯦ ꯃꯇꯝꯗꯨꯗ ꯂꯩꯕ ꯉꯝꯗꯕ ꯑꯗꯒꯤꯗꯤ ꯐꯦꯃꯤꯂꯤꯁꯨ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯂꯣꯋꯦꯁ ꯀ꯭ꯂꯥꯁ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯃꯤꯗꯤꯌꯝꯃꯛꯁꯨ ꯅꯠꯇꯕꯤ ꯂꯣꯋꯦꯁ ꯀ꯭ꯂꯥꯁ ꯑꯣꯏꯕ ꯕꯕꯥꯒꯤꯁꯨ ꯄ꯭ꯔꯣꯐꯦꯁꯟꯁꯦ ꯀꯩ ꯍꯥꯏꯅꯤ ꯊꯥꯏꯅꯒꯤ ꯑꯍꯟ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯏꯖꯨꯀꯦꯁꯟꯒꯤꯁꯨ ꯈꯤꯇꯪ
ꯅꯣꯂꯦꯖꯇꯨ ꯋꯥꯠꯄ ꯑꯗꯨꯅ ꯕꯕꯥꯒꯤ ꯄ꯭ꯔꯣꯐꯦꯁꯟꯁꯦ ꯕꯕꯥꯅ ꯔꯤꯛꯁꯣ ꯄꯨꯂꯔ ꯑꯣꯏꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯀꯣꯟꯅ ꯍꯧꯔꯛꯑꯦ ꯑꯗꯒꯤ ꯁꯣꯝꯗ ꯆꯥꯅ ꯊꯛꯅꯕ ꯏꯆꯤꯜ ꯏꯅꯥꯎ ꯌꯥꯝꯃꯛꯄ ꯑꯗꯒꯤꯗꯤ ꯆꯥꯅ ꯊꯛꯅꯕ ꯆꯦꯡ ꯆꯥꯛ ꯑꯃ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯆꯥꯛꯈꯨꯝ ꯐꯤꯜ ꯑꯞ ꯇꯧꯔꯛꯄ ꯕꯕꯥ ꯃꯊꯟꯇꯅ ꯉꯝꯃꯛꯇꯕ ꯃꯇꯝꯗꯨꯗ ꯁꯣꯟꯗꯤ ꯑꯩꯅ ꯑꯃꯨꯛ ꯄꯤꯖꯛ ꯄꯤꯛꯄ ꯑꯣꯏꯕ ꯑꯗꯩ ꯃꯃꯥꯁꯨ ꯑꯩꯈꯣꯏ ꯕꯣꯝ ꯇꯨ ꯅꯥ ꯂꯩ ꯃꯇꯥꯡꯁꯨ ꯑꯣꯏꯕ ꯑꯗꯒꯤꯗꯤ ꯃꯃꯥꯁꯨ ꯀꯩ ꯍꯥꯏꯅꯤ ꯃꯄꯥꯟ ꯊꯣꯛꯑ ꯊꯕꯛ ꯁꯨꯒꯗꯕꯁꯦ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗꯕ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯒꯤ ꯄꯨꯟꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯌꯥꯝ ꯋꯥꯅ ꯃꯥꯌꯣꯛꯅꯔꯤ ꯁꯤ ꯃꯔꯛꯁꯤꯗ ꯑꯩꯅ ꯈꯜꯂꯤ ꯃꯇꯝꯗꯨꯗ ꯑꯩꯁꯦ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯁꯤꯗ ꯄꯥꯝꯖꯅꯗꯤ ꯆꯪꯉꯨꯔꯦ ꯑꯗꯨꯕꯨ ꯑꯩ ꯇꯥꯔꯒꯦꯠꯁꯦ ꯌꯧꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯌꯧꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯗꯤꯁꯤꯖꯟ ꯑꯃꯈꯛ ꯂꯧꯕ ꯏꯊꯟꯗ ꯂꯧꯗ ꯌꯥꯗꯕ ꯃꯇꯥꯡ ꯑꯃ ꯌꯥꯎꯔꯛꯈꯤ ꯃꯇꯝꯗꯨꯗ ꯑꯗꯨ ꯐꯔꯦ ꯑꯩ ꯆꯪꯉꯨꯔꯃꯤꯅ ꯑꯦꯅꯤ ꯍꯥꯎ ꯑꯩ ꯐꯥꯏꯠ ꯇꯧꯔꯒꯦ ꯐꯦꯃꯤꯂꯤꯗ ꯗꯤꯄꯦꯟ ꯇꯧꯗ꯭ꯔꯒꯁꯨ ꯍꯥꯏꯅ ꯑꯩ ꯏꯊꯟꯗ ꯅꯥꯀꯟꯗ ꯇꯣꯉꯥꯟꯅ ꯋꯥꯈꯜꯁꯦ ꯏꯁꯥ ꯇꯣꯉꯥꯟ ꯇꯥꯕ ꯍꯥꯏꯕꯗꯤ ꯅꯠꯇꯕ ꯋꯥꯈꯜꯁꯦ ꯇꯣꯉꯥꯟ ꯇꯥꯔꯀꯥꯟꯗ ꯐꯔꯦ ꯑꯩ ꯁ꯭ꯇ꯭ꯔꯒꯜꯅꯤ ꯊꯦꯡꯅꯗ ꯌꯥꯗꯦ ꯂꯥꯏꯐꯀꯤ ꯑꯦꯅꯤ ꯍꯥꯎ ꯑꯩ ꯐꯦꯁ ꯇꯧꯔꯒꯦꯅ ꯆꯦꯂꯦꯟꯖ ꯇꯧꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯂꯥꯛꯈꯤ ꯑꯗꯨꯒ ꯏꯚꯟ ꯃꯇꯝꯗꯨꯗ ꯂꯥꯛꯄ ꯍꯥꯏꯁꯦ ꯁ꯭ꯇꯦꯞꯁꯦ ꯁ꯭ꯄꯣꯔꯠ ꯁꯨ ꯐꯥꯎꯕ ꯂꯩꯕ ꯉꯝꯗꯕ ꯃꯇꯥꯡ ꯑꯗꯒꯤꯗꯤ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯑꯣꯖꯥ ꯑꯃꯈꯛ ꯂꯩꯖꯩ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯈꯨꯡꯒꯪꯒꯤ ꯃꯥꯗꯤ ꯃꯇꯝꯗꯨꯗ ꯃꯥꯁꯨ ꯁꯥꯏꯒꯤ ꯁ꯭ꯄꯣꯔꯠ ꯑꯣꯊꯣꯔꯤꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥ ꯁꯥꯏꯒꯤ ꯎꯠꯂꯧ ꯁꯥꯏꯗꯁꯨ ꯕ꯭ꯔꯥꯟꯁ ꯂꯩꯕꯅꯦ ꯃꯁꯤꯗ ꯃꯥꯅ ꯃꯇꯝꯗꯨꯗ ꯃꯥꯁꯦ ꯖꯣꯏꯟ ꯇꯧꯔꯒ ꯁꯥꯟꯅꯔꯀꯥꯟꯗ ꯃꯥꯅ ꯑꯃꯨꯛ ꯁꯨꯇꯤ ꯂꯥꯛꯄ ꯀꯥꯟꯁꯤ ꯁꯨꯇꯤ ꯃꯌꯨꯝꯗ ꯂꯥꯛꯄ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯝꯄꯥꯛꯁꯤꯗ ꯊꯣꯛꯂꯛꯑꯀꯥꯟꯗ ꯄ꯭ꯔꯦꯛꯇꯤꯁꯁꯦ ꯃꯥꯅ ꯑꯩꯈꯣꯏ ꯁꯥꯟꯅꯕꯁꯦ ꯄꯨꯂꯞꯇꯤ ꯁꯥꯟꯅꯃꯤꯟꯅ ꯀꯥꯟꯗ ꯁꯨꯝ ꯅꯣꯂꯦꯖ ꯄꯤꯕꯤꯕ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯃꯃꯤꯡꯕꯨꯗꯤ ꯂꯥꯏꯃꯌꯨꯝ ꯁꯟꯖꯤꯠ ꯀꯨꯃꯥꯔ ꯁꯔꯃ ꯍꯥꯏꯅ ꯈꯪꯅꯩ ꯑꯗꯣ ꯃꯥꯁꯦ ꯃꯌꯥꯝꯅꯗꯤ ꯁꯔꯃ ꯍꯥꯏꯅ ꯈꯪꯅꯩ ꯑꯗ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕꯅꯤ ꯁꯨꯃꯥꯏꯅ ꯆꯦꯟꯒꯗꯕꯅꯤ ꯁꯤ ꯃꯐꯝꯁꯤꯗ ꯀꯥꯎꯒꯗꯕꯅꯤ ꯕꯣꯜ ꯍꯥꯏꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯦ ꯈꯣꯡ-ꯈꯨꯠ ꯄꯥꯏꯔ ꯈꯣꯠꯂꯒ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯒꯨꯔꯨꯅꯤ ꯑꯩꯒꯤꯁꯨ ꯑꯗ ꯃꯥꯅ ꯑꯩꯒꯤ ꯑꯋꯥꯠꯄꯁꯦ ꯑꯩ ꯅꯣꯡꯃ ꯑꯩꯁꯦ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯦ ꯃꯌꯥꯝ ꯂꯣꯏꯅ ꯄ꯭ꯔꯦꯛꯇꯤꯁ ꯂꯣꯏꯅꯈ꯭ꯔꯦ ꯑꯗꯨꯒ ꯄꯨꯡ 9:30 ꯅꯨꯡꯗꯥꯡꯒꯤ ꯁꯥꯏ ꯆꯥꯛ ꯆꯥ ꯃꯇꯝꯁꯦ ꯆꯥꯛꯁꯦ ꯆꯥꯗꯕꯤꯗ ꯑꯩꯅ ꯂꯨꯖꯊꯣꯛꯑꯀꯥꯟꯗ ꯔꯦꯁ ꯉꯥꯏꯍꯥꯛ ꯇꯧꯔꯀꯥꯟꯗ ꯄꯨꯡ 9:30 ꯁꯥꯏ ꯅꯨꯡꯗꯥꯡꯒꯤ ꯁꯥꯏꯁꯤꯗ ꯑꯗꯨꯝ ꯑꯦꯛꯁꯇ꯭ꯔꯥ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯑꯗꯨꯝ ꯔꯟꯅꯤꯡ ꯇꯧꯋꯦ ꯑꯗꯨꯝ ꯏꯁꯥꯅ ꯑꯗꯨꯝ ꯍꯣꯠꯅꯖꯕ ꯏꯁꯥꯅ ꯑꯗꯨꯝ ꯍꯣꯠꯅꯖꯕ ꯆꯥꯛ ꯆꯥꯗꯧꯕ ꯃꯇꯝꯁꯦ ꯊꯦꯡꯊꯅ ꯆꯥꯔꯀꯥꯟꯗ ꯁꯤꯒꯤ ꯃꯇꯝꯁꯦ ꯀꯃꯥꯏꯅ ꯀꯥꯏꯊꯣꯛꯀꯦꯗ ꯑꯍꯥꯟꯕꯗ ꯄꯨꯡ 2:30 ꯁ꯭ꯋꯥꯏꯗ ꯍꯧꯒꯠꯂꯀꯥꯟꯗ ꯑꯩꯈꯣꯏ ꯆꯤꯡꯗ ꯆꯦꯟꯕ ꯀꯥꯏꯅ ꯂꯩ ꯑꯩꯈꯣꯏꯁꯦ ꯆꯤꯡꯗ ꯆꯦꯜꯂꯨꯔꯒ ꯍꯜꯂꯛꯑꯒ ꯂꯨꯖꯊꯣꯛ ꯈꯣꯠꯇꯣꯛ ꯇꯧꯔꯀꯥꯟꯗ ꯑꯃꯨꯛ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏꯅꯤ ꯆꯥꯛ ꯊꯣꯡꯕ ꯈꯣꯠꯄ ꯇꯧꯔꯝꯗꯣꯏꯅꯤ ꯑꯗ ꯆꯤꯡꯗ ꯆꯦꯟꯕ ꯑꯃꯨꯛ ꯍꯜꯂꯛꯄꯁꯦ ꯌꯨꯝꯒꯤ ꯊꯣꯡꯕ ꯌꯥꯕ ꯍꯦꯟꯖꯥꯡ ꯍꯥꯏꯇꯥꯔꯦ ꯆꯤꯡꯗ ꯄꯥꯟꯕ ꯍꯦꯟꯖꯥꯡ ꯑꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯝ ꯍꯦꯜꯂꯛꯏ ꯑꯗꯨꯃꯥꯏꯅ ꯅꯣꯡꯃꯩ ꯆꯔꯥ ꯑꯗꯨꯃꯥꯏꯅ ꯆꯥꯔꯀꯥꯟꯗꯒ ꯑꯗꯨꯝ ꯂꯦꯜꯂꯛꯄ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯒꯤ ꯑꯗꯨꯒꯤ ꯇꯥꯏꯃꯤꯡꯁꯤꯡꯗ ꯂꯣꯏꯔꯀꯥꯟꯗ ꯂꯨꯖꯊꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯩꯁꯦ ꯑꯃꯨꯛ ꯀꯩꯅꯣ ꯆꯠꯇꯣꯏꯅꯤ ꯒꯨꯔꯨꯒꯤ ꯃꯅꯥꯛꯁꯤꯗ ꯑꯃꯨꯛ ꯒꯨꯔꯨꯁꯤ ꯇꯨꯝꯕ ꯍꯧꯒꯠꯂꯛꯑꯅꯤ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯃꯥꯒꯤ ꯁꯨꯃꯥꯡ ꯌꯦꯅꯈꯥ ꯂꯣꯏꯅ ꯁꯤꯠꯄ ꯀꯣꯟꯊꯣꯡ ꯂꯣꯏꯅ ꯋꯥꯏꯔꯝ ꯁꯤꯠꯄ ꯈꯣꯠꯄ ꯂꯣꯏꯔꯀꯥꯟꯗ ꯃꯥꯁꯦ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏ ꯕ꯭ꯔꯥꯍꯃꯟꯅꯤ ꯑꯗꯣ ꯃꯥꯒꯤ ꯂꯥꯏꯁꯪ ꯂꯣꯏꯅ ꯁꯤꯠꯇꯣꯛ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯦ ꯑꯩꯅ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯀꯩꯅꯣ ꯇꯩꯊꯣꯛ ꯈꯣꯠꯇꯣꯛꯇꯅ ꯂꯣꯏꯅ ꯂꯣꯏꯔꯦ ꯑꯗꯨ ꯂꯣꯏꯔ ꯃꯇꯨꯡꯗ ꯃꯥ ꯍꯧꯒꯠꯂꯅꯤ ꯍꯥꯏꯕꯁꯤꯗ ꯕ꯭ꯔꯁ ꯇꯧꯒꯗꯧꯕ ꯀꯩꯅꯣꯁꯦ ꯀꯣꯜꯒꯦꯠ ꯍꯥꯞꯄꯤꯗꯅ ꯈꯣꯠꯄꯤꯗꯅ ꯏꯁꯤꯡ ꯑꯁꯦꯡꯕ ꯔꯦꯗꯤꯗ ꯄꯨꯔꯥ ꯐꯤꯠꯇ ꯊꯝꯃꯦ ꯃꯥ ꯍꯧꯒꯠꯂꯒ ꯇꯥꯞ ꯄꯥꯏꯔ ꯇꯧꯕ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔ ꯅꯨꯡꯁꯤꯕꯤꯔꯛꯇꯅ ꯑꯣꯖꯥꯅꯁꯨ ꯋꯥꯈꯜꯗ ꯁꯨꯝ ꯈꯟꯖꯕ ꯁꯤ ꯑꯉꯥꯡꯁꯦ ꯍꯩꯕ ꯍꯩꯇꯕ ꯍꯥꯏꯗꯨꯗꯤ ꯃꯈꯜ ꯑꯃꯅꯤ ꯁꯦꯝꯕꯗ ꯊꯣꯛꯀꯅꯤ ꯍꯥꯏꯅ ꯃꯥꯅ ꯈꯟꯖꯕ ꯑꯃ ꯂꯩꯖꯕꯖꯥꯠꯅꯤ ꯑꯗꯒꯤꯗꯤ ꯑꯩꯒꯤ ꯑꯋꯥꯠꯄꯁꯦ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯗꯒꯤ ꯃꯥꯒꯤꯁꯨ ꯑꯋꯥꯕ ꯇꯥꯟꯐꯝꯁꯤꯡꯗ ꯑꯗꯨ ꯃꯥꯅ ꯀꯞꯄꯗ ꯑꯩꯅ ꯀꯞꯄꯤ ꯑꯗꯒꯤꯗꯤ ꯃꯥꯅ ꯅꯣꯛꯄꯗꯁꯨ ꯑꯩꯅ ꯅꯣꯛꯏ ꯑꯗꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯊꯃꯣꯏꯁꯦꯡꯅ ꯑꯩꯅ ꯑꯣꯖꯥꯗ ꯆꯪꯖꯕ ꯍꯥꯏꯇꯥꯔꯦ ꯑꯁꯤꯅꯤ ꯃꯌꯥꯝꯁꯤꯅ ꯑꯣꯖꯥꯅ ꯑꯩꯒꯤ ꯊꯃꯣꯏꯁꯦꯡꯕꯁꯦ ꯎꯕꯤꯕꯗꯒꯤꯗꯤ ꯑꯩꯁꯦ ꯀꯩꯒꯨꯝꯕ ꯃꯥꯒꯤ ꯀꯟꯗꯤꯁꯟ ꯆꯥꯗ꯭ꯔꯒꯁꯨ ꯃꯥꯒꯤ ꯁꯥꯟꯅꯕꯒꯤ ꯍꯦꯛ ꯍꯧꯔꯛꯄ ꯁ꯭ꯇꯥꯔꯇꯤꯡ ꯂꯦꯚꯦꯜꯁꯤꯗ ꯃꯥꯅ ꯃꯥꯌꯣꯛꯅꯔꯤꯕꯁꯦ ꯑꯩꯅ ꯑꯣꯏꯅ ꯃꯥꯌꯣꯛꯅꯒꯦ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯅꯨꯄꯤ ꯑꯉꯥꯡ ꯄꯨꯝꯅꯃꯛꯇꯒꯤ ꯍꯦꯟꯅ ꯃꯥꯅꯁꯨ ꯂꯨꯅ ꯈꯜꯂꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯑꯩꯒꯤ ꯑꯦꯅꯤ ꯑꯋꯥꯠꯄ ꯕꯨꯠ ꯋꯥꯠꯄ ꯗ꯭ꯔꯦꯁ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯅꯤꯡꯉꯥꯏ ꯂꯩꯔꯛꯇꯕ ꯁꯥꯟꯅꯕꯒ ꯃꯔꯤ ꯂꯩꯅꯅ ꯑꯗꯒꯤꯗꯤ ꯁ꯭ꯄꯣꯔꯠ ꯁꯨꯒꯨꯝꯕꯁꯦ ꯑꯗꯨꯃꯥꯏꯅ ꯂꯩꯕꯤ ꯈꯣꯠꯄꯤꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯒꯤꯗꯤ ꯃꯇꯝ ꯈꯔ ꯂꯩꯔꯀꯥꯟꯗ ꯑꯣꯖꯥꯁꯨ ꯐꯦꯃꯤꯂꯤ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤꯅ ꯈꯤꯇꯪ ꯑꯃꯨꯛ ꯂꯥꯞꯊꯣꯛꯅꯔꯛꯑꯦ ꯑꯣꯖꯥꯅ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯆꯠꯈꯤꯕ ꯑꯩꯅ ꯑꯃꯨꯛ ꯂꯩꯍꯧꯕ ꯁꯨꯃꯥꯏꯅ ꯑꯗꯣ ꯃꯇꯝꯗꯨꯗ ꯑꯣꯖꯥꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯂꯩꯕꯤꯈꯤꯕ ꯑꯩꯈꯣꯏ ꯁ꯭ꯄꯣꯔꯠ ꯁꯨ ꯃꯇꯝꯗꯨꯗ
only 350 330 ꯑꯗꯨꯃꯥꯏꯅ ꯄꯤ ꯄ꯭ꯔꯥꯏꯁꯁꯦ ꯑꯗꯨꯃꯥꯏꯅ ꯁ꯭ꯄꯣꯔꯠ ꯁꯨꯁꯦ ꯑꯃꯨꯛ ꯇꯣꯡꯈꯤꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯛꯇꯤꯁꯇꯁꯨ ꯇꯣꯡꯕ ꯇ꯭ꯔꯥꯏꯌꯦꯜ ꯆꯠꯄꯗꯁꯨ ꯇꯣꯡꯕ ꯁꯥꯟꯅꯕ ꯆꯠꯄꯗꯁꯨ ꯇꯣꯡꯕ ꯑꯦꯅꯤ ꯁꯨꯃꯥꯏꯅ ꯁꯥꯟꯅꯕ ꯃꯔꯤ ꯂꯩꯅꯅ ꯁꯨꯃꯥꯏꯅ ꯁꯤꯖꯤꯟꯅꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯣꯠꯂꯛꯄꯗꯅ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯐꯣꯠꯄꯒꯤ ꯁꯥꯎꯟ ꯑꯣꯏꯅ ꯄꯨꯔꯥ ꯐꯤꯕꯝ ꯑꯃꯗ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯐꯤꯕꯝ ꯂꯥꯛꯏ ꯑꯗꯨꯃꯥꯏꯅ ꯁꯤꯐꯥꯎꯕ ꯑꯋꯥꯕꯁꯦ ꯊꯦꯡꯅꯔꯛꯑꯦꯅ ꯍꯥꯏꯖꯅꯤꯡꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯀꯠꯊꯣꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒ ꯂꯩꯅꯒꯗꯕ ꯃꯍꯩꯔꯣꯏ ꯑꯃꯒ ꯑꯣꯖꯥꯒ ꯂꯩꯅꯒꯗꯕ ꯃꯔꯤꯁꯤ ꯌꯥꯝ ꯆꯦꯠꯁꯟꯅ ꯂꯩꯅꯕ ꯑꯩꯈꯣꯏꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯀꯥꯏꯗꯕꯁꯤꯅ ꯔꯃꯥꯟꯗꯅ ꯑꯩꯈꯣꯏꯒꯤ ꯁꯤ ꯌꯧꯅ ꯃꯌꯥꯝꯅꯁꯨ ꯈꯪꯅꯕꯤꯕꯅꯦꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯔꯃꯥꯟꯗꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯁꯥꯟꯅꯔꯨꯕ ꯄ꯭ꯂꯦꯁꯤꯡꯁꯦ ꯀꯔꯝꯕ ꯄ꯭ꯂꯦꯁꯤꯡꯅꯣ ꯁꯥꯟꯅꯕꯤꯔꯤꯁꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯄ꯭ꯂꯦꯁꯤꯡꯁꯤꯗ ꯊꯦꯡꯅꯔꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤꯡꯁꯤꯅ ꯀꯃꯥꯏꯅ ꯇꯧꯏ? ꯁꯤꯒꯤꯁꯦ ꯑꯗꯨꯝ ꯁ꯭ꯇꯥꯔꯇꯤꯡꯗꯩ ꯈꯤꯇꯪ ꯊꯝꯖꯒꯦ ꯑꯍꯥꯟꯕꯁꯤ ꯁꯨꯃꯥꯏꯅ ꯑꯣꯖꯥꯅ ꯁꯦꯝꯕꯤꯔꯕ ꯃꯇꯨꯡꯗ ꯇꯞꯅ ꯇꯞꯅ ꯇ꯭ꯔꯥꯏꯌꯦꯜ ꯆꯠꯂꯦ ꯇ꯭ꯔꯥꯏꯌꯦꯜ ꯊꯥꯔꯛꯑꯦ ꯑꯍꯥꯟꯕꯗ ꯗꯤꯁꯇ꯭ꯔꯤꯛ ꯂꯦꯚꯦꯜꯒꯤ ꯍꯥꯟꯅ ꯇ꯭ꯔꯥꯏꯌꯦꯜꯁꯦ ꯁꯦꯂꯦꯛꯁꯟ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯦ ꯅꯦꯁꯅꯦꯜ ꯑꯃ ꯆꯠꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯁꯨꯃꯥꯏꯅ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯑꯃꯨꯛ ꯁꯨꯞꯅꯒꯤ ꯑꯈꯟꯅꯕ ꯁ꯭ꯀ꯭ꯋꯥꯠ ꯄ꯭ꯂꯦꯌꯥꯔ ꯈꯜꯂꯕꯗꯨꯗ ꯖꯣꯏꯟ ꯇꯧꯕ ꯉꯝꯅꯕ ꯁꯦꯂꯦꯛꯁꯟ ꯐꯪꯉ ꯃꯇꯨꯡꯗ ꯑꯗꯒꯤꯗꯤ ꯑꯣꯜ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯃꯨꯛ ꯂꯥꯛꯀꯗꯣꯏꯅꯤ ꯇ꯭ꯔꯥꯏꯌꯦꯜꯁꯦ ꯑꯣꯜ ꯃꯅꯤꯄꯨꯔꯁꯤꯗꯒꯤ ꯑꯃꯨꯛ ꯑꯈꯟꯅꯕ ꯆꯤꯛ ꯆꯤꯛ ꯂꯥꯎꯕ ꯃꯤ ꯈꯤꯇꯪ ꯑꯃꯨꯛ ꯀꯣꯆꯅ ꯄꯥꯝꯕ ꯁꯦꯂꯦꯛꯇꯔꯅ ꯄꯥꯝꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔ ꯏꯔꯝꯗꯝ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯀꯥꯟꯗ ꯃꯄꯥꯟ ꯂꯝꯗ ꯆꯠꯂꯀꯥꯟꯗ ꯑꯩꯈꯣꯏ ꯈꯜꯂꯤꯕ ꯍꯥꯏꯇꯥꯔꯦ ꯁꯤꯈꯩꯁꯤꯅ ꯁꯥꯟꯅꯔꯒꯗꯤ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯀꯅꯤ ꯏꯔꯝꯗꯝ ꯍꯥꯏꯅ ꯑꯣꯖꯥꯅ ꯊꯥꯖꯕ ꯈꯔ ꯈꯛꯇꯪ ꯁꯤ ꯈꯛꯇꯪ ꯆꯤꯛ ꯆꯤꯛ ꯂꯥꯎꯅ ꯌꯥꯝ ꯇꯥꯡꯅ ꯈꯜꯂꯀꯥꯟꯗ ꯑꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯅꯦꯁꯅꯦꯜ ꯇꯤꯝ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯀꯥꯟꯗ ꯁꯥꯟꯅꯔꯛꯄꯁꯤꯡꯁꯦ ꯑꯩꯈꯣꯏ ꯑꯟꯗꯔ ꯒ꯭ꯔꯥꯁꯔꯨꯠ ꯂꯦꯚꯦꯜ ꯐꯥꯎꯗꯤ ꯃꯇꯝꯗꯨꯗꯗꯤ ꯅꯦꯁꯅꯦꯜꯗꯤ ꯂꯩꯇꯦ ꯁꯨꯞꯅ ꯑꯦꯀꯥꯗꯃꯤ ꯃꯄꯥꯟ ꯂꯝꯗ ꯁꯤꯒꯨꯝꯕꯗꯤ ꯃꯌꯥꯝ ꯂꯩ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯗꯣ ꯑꯩꯈꯣꯏ ꯅꯦꯁꯅꯦꯜꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯁꯥꯟꯅꯖꯔꯛꯄꯁꯦ ꯂꯥꯏꯕꯛ ꯐꯗꯅ ꯍꯥꯏꯔꯤꯕ ꯀꯣꯆꯁꯤꯡꯁꯤꯅ ꯈꯟꯕꯤꯔꯛꯇꯅ ꯃꯇꯝꯗꯨꯗ ꯏꯔꯝꯗꯝꯒꯤ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯀꯥꯟꯗ ꯁꯛ ꯇꯥꯛꯈꯤꯕ ꯅꯦꯁꯅꯦꯜꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯑꯟꯗꯔ 12, 13, 14 ꯕꯣꯔꯗ ꯆꯥꯟ ꯃꯦꯃꯣꯔꯤꯌꯦꯜ ꯍꯥꯏꯗꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯏ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯕꯣꯔꯗ ꯆꯥꯟ ꯃꯦꯃꯣꯔꯤꯌꯦꯜ ꯅꯦꯁꯅꯦꯜ ꯍꯥꯏꯗꯅ ꯀꯩꯅꯣꯗ ꯀꯣꯜꯀꯇꯥꯒꯤ ꯀꯜꯌꯥꯅꯤ ꯁ꯭ꯇꯦꯗꯤꯌꯝꯗ ꯄꯥꯡꯊꯣꯛꯏ ꯑꯗꯨꯒ ꯃꯣꯏꯅ ꯍꯣꯇꯦꯜ ꯀꯜꯌꯥꯅꯤꯒꯤ ꯍꯣꯇꯦꯜꯗ ꯃꯣꯏꯒꯤ ꯍꯣꯇꯦꯜꯁꯦ 5-star ꯍꯣꯇꯦꯜ ꯑꯣꯏꯅ ꯇꯧꯋꯤ ꯃꯣꯏꯁꯦ ꯑꯗꯨ ꯁꯤꯒꯤꯁꯤꯗ ꯁ꯭ꯄꯣꯟꯁꯔ ꯇꯧꯔꯀꯥꯟꯗ ꯄ꯭ꯂꯦꯌꯥꯔꯁꯦ ꯔꯨꯝ ꯑꯃꯒꯤ ꯄ꯭ꯂꯦꯌꯥꯔ ꯑꯅꯤ ꯊꯝꯃꯦ ꯃꯇꯝꯗꯨꯗ ꯑꯗꯣ ꯍꯣꯏ ꯍꯧꯖꯤꯛꯀꯤꯕꯨꯗꯤ ꯄ꯭ꯂꯦꯌꯥꯔꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯕꯁꯦ ꯈꯦꯠꯅꯔꯦ ꯑꯗꯣ ꯃꯇꯝꯗꯨꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯄ꯭ꯂꯦꯌꯥꯔ ꯑꯅꯤ ꯑꯍꯨꯝ ꯑꯗꯨꯃꯥꯏꯅ ꯊꯝꯃꯦ ꯑꯟꯗꯔ 12, 13, 14 ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯅ ꯐꯨꯠꯕꯣꯜꯁꯦ ꯄꯥꯝꯖꯔꯨꯕꯅꯤꯅ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯐꯨꯠꯕꯣꯜꯅ ꯈꯨꯗꯤꯡꯃꯛ ꯄꯤꯕꯤ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯃꯥꯏꯅ ꯌꯨꯝ ꯊꯥꯗꯣꯛꯑꯀꯥꯟꯗ ꯁ꯭ꯇꯗꯤꯁꯦ ꯂꯥꯞꯊꯣꯔꯛꯈ꯭ꯔꯦ ꯇꯞ ꯇꯞꯅ ꯑꯗꯨꯒ ꯐꯨꯠꯕꯣꯜ ꯅꯦꯁꯅꯦꯜ ꯑꯟꯗꯔ 12, 13, 14 ꯕꯣꯔꯗ ꯆꯥꯟ ꯃꯦꯃꯣꯔꯤꯌꯦꯜ ꯑꯁꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔ ꯆꯠꯂꯦ ꯑꯗꯒꯤ ꯁꯨꯄꯔ ꯗꯣ ꯑꯟꯗꯔ 14 ꯁꯤꯒꯨꯝꯕ ꯅꯦꯁꯅꯦꯜ ꯃꯌꯥꯝ ꯑꯗꯒꯤꯗꯤ ꯑꯟꯗꯔ 15ꯗ ꯀꯣꯀꯣ-ꯀꯣꯂꯥ ꯀꯞ ꯇ꯭ꯔꯣꯐꯤ ꯍꯥꯏꯗꯅ ꯃꯥꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯁꯦ ꯑꯥꯔꯖꯦꯟꯇꯤꯅꯥꯗ ꯇꯥꯏ ꯃꯥꯏꯁꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯁꯤꯒꯨꯝꯕ ꯆꯠꯂꯤ ꯑꯗꯨꯒ ꯏꯟꯗꯤꯌꯥ ꯅꯦꯁꯅꯦꯜ ꯍꯥꯏꯔꯒꯅ ꯀꯣꯜꯀꯇꯥꯗ ꯑꯗꯨꯝ ꯇꯥꯏ ꯃꯥꯒꯤ ꯁꯤꯁꯨ ꯃꯔꯨꯑꯣꯏꯅ ꯐꯨꯠꯕꯣꯜꯁꯦ ꯏꯟꯗꯤꯌꯥꯗ ꯍꯥꯏꯔꯒꯗꯤ ꯀꯣꯜꯀꯇꯥꯁꯦ ꯁꯨꯃꯥꯏꯅ ꯈꯔ ꯑꯗꯨꯝ ꯀ꯭ꯔꯦꯖꯤ ꯑꯣꯏ ꯑꯗ ꯁꯤ ꯃꯐꯝꯁꯤꯗ ꯇꯥꯔꯦ ꯑꯟꯗꯔ 12, 13, 14, 15 ꯐꯥꯎꯕꯁꯦ ꯑꯗꯒꯤ ꯑꯟꯗꯔ 16ꯁꯦ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯁꯤꯌꯥꯟ ꯐꯨꯠꯕꯣꯜ ꯆꯦꯝꯄꯤꯌꯟꯁꯤꯞ ꯍꯥꯏꯔ ꯈꯪꯅꯩ ꯑꯩꯈꯣꯏ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯩꯅꯣꯅꯤ ꯇꯣꯔꯅꯥꯃꯦꯟ ꯍꯥꯏꯇꯥꯔꯦ ꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯁꯤꯅ ꯑꯩꯈꯣꯏꯒꯤ ꯒꯨꯋꯥꯍꯥꯇꯤ ꯅꯦꯍꯔꯨ ꯁ꯭ꯇꯦꯗꯤꯌꯝꯗ ꯇꯥꯏ ꯃꯇꯝꯗꯨꯗ ꯑꯗꯨꯃꯥꯏꯅ ꯑꯟꯗꯔ 16 ꯆꯠꯂꯦ ꯑꯗꯒꯤꯗꯤ ꯑꯟꯗꯔ 17 ꯏꯟꯗꯤꯌꯥꯗ ꯇꯥꯏ ꯗꯦꯜꯂꯤꯗ ꯇꯥꯏ ꯑꯗꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯆꯠꯂꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯏꯔꯝꯗꯝꯒꯤ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯀꯥꯟꯗ ꯆꯠꯂꯛꯏꯕ ꯅꯦꯁꯅꯦꯜꯁꯤꯡꯁꯦ ꯑꯟꯗꯔ 12, 13, 14, 15, 16, 17, 18 ꯁꯤ ꯐꯥꯎꯕꯁꯦ ꯑꯗꯨꯝ ꯑꯦꯁꯤꯌꯥꯟ ꯐꯨꯠꯕꯣꯜ ꯆꯦꯝꯄꯤꯌꯟꯁꯤꯞ ꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯆꯠꯂꯤ ꯑꯗꯨꯝ ꯂꯦꯞꯇꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜꯁꯤꯡ ꯆꯠꯂꯛꯄꯒꯤ ꯋꯥꯔꯤꯁꯦ ꯌꯥꯝ ꯐꯖꯅ ꯂꯤꯕꯤꯔꯤ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯖꯒꯗꯕ ꯃꯌꯥꯝ ꯂꯩꯖꯩ ꯑꯗꯨ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯖꯒꯦ ꯃꯌꯥꯝꯗꯒꯤ ꯕ꯭ꯔꯦꯛ ꯑꯃꯈꯛꯇꯪ ꯂꯧꯖꯒꯦ ꯑꯩꯈꯣꯏ ꯌꯥꯝ ꯊꯨꯅ ꯍꯟꯖꯔꯛꯀꯦ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯃꯌꯥꯝꯕ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯔꯃꯥꯟꯗꯅ ꯃꯈꯥ ꯇꯥꯅ ꯂꯥꯛꯆꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯕ꯭ꯔꯦꯛꯀꯤ ꯃꯃꯥꯡꯗ ꯔꯃꯥꯟꯗꯅ ꯂꯤꯕꯤꯈꯤꯕ ꯋꯥꯔꯤꯁꯤꯡꯗ ꯑꯩꯈꯣꯏꯒꯤ
tongan tongan ba national amadi akoi international da akoi gi sanabirak pa akoi yam wana honaraba matung da masi bhobagi level se yor matung sida akoi yam laibab thiba hab tare akoi Ramananda gi sagi anaba ma lakhi base anaba lakhi base kamai lakhi na han ba khang base kamai khang ki aina anaba se haji boge na sum jingna jaba hai tar matam du da ai guru ga punna guru ju matam da khoi ye Neroka football club hai ba sanga phongi I league kine I league club ne adu ma represent taw matam sida guru na off season gomba na chingba sigumba sida practice tawminaba lon ko practice tawminaba sigumba dagidi local tournament gomba se chatminaba sigumba adagidi trial gomba chatluba khotluba sigumba se guru ga punna hanminarakpana chingba sigumba se koigi yum yorokanda tumba yadaba adagidi bangoda over sigumba se khaga do mayok tam hore aina matamduda khaleje ai chakhaw sokpra ani khalle matamduda chakhaw sok male na aije achamba chinjak chara kanda practice yamu matam khamun lepe football je 15 days kumba 17 days kumba mu lepe adagi recovery je matam sure ha kanda mu kitang backup la ko dagi sa je em sana se hore adagi di classic football academy haina classic hotel gi sponsor taw mai puthok chaba hai tare director sarnawa thangjam hanga director oibira kanda run tawba chigumba academy ne aduga technical director na hoigi former Indian captain hai tare India football captain sarenidi mhana smai technical director or kana mai makhada coach mayam ama junior coach mayam male kanda run tawi aduga matamduda keno si training center si Manipur da mari hang Malongi Mega Manipur School ground da ma adagi khongam patama adagi Lilong Chajing da ma hairiba mayam si gi best of the best players hai tare moi si ki team tonga nam siema kada practice training ground je sekmai da chala laiba loitang si gi da taw yam phadana sieme keno su ada ai yum sina moirang dagi oiba ada matam du da non residential su oiba ada ina tanare keno manager na chingba director chingba tanajare ai hairiba keno sigidi academy sigi damakta training ama mase aina join tawduise karamba ground hairiba makal ground mari sida karamba dana hena fani adi yumdi moirang dagi ni ada atopada mu taragadi aingonda su hena journey da su burden oini aduna khanakpa malongi training ground center se sidoina bharani hana decision je ai director sing ama loina kana taw kana confirm tare discuss taw matung da confirm tara kanda ade malomgi nakpa area amada ai laibana faina da mai khala kanda ai je sagol manda lai matam da aina sagol banda lai je ayuksina koigi training si chakaduse nganna chala kanda pung taret taruk makhai da report tawga pung taret tagi start tawga koi training je adu loi besina 10:30 natraga 10 sibuki manung da loi ada matam da aingonda laibagi khudong chawa ayaba haibana chingba sigumba matam da pibi bise aigi kano makti aiga ichil minau family makti thokna bodi na chade adugo football bo pamjaruba football ne bo hayaga di kudima akhoi amatani haiba achet pa wakalon yam phajaba sigumba mateng su pangbi hai tara sigumba gi wakalon da matamda da miyoba mana miyoba magi minung si thambira kanda aingonda gi senior oiba sister amakak mamingdi sawrakpam debiya kaw ma ka tana jara kanda mana
ꯑꯗꯨꯗꯤ ꯂꯩꯐꯝꯁꯦ ꯁꯤꯜꯂꯒꯦ ꯈꯣꯠꯂꯒꯦꯅ ꯑꯗꯨꯃꯥꯏꯅ ꯁꯤꯜꯂꯀꯥꯟꯗ ꯑꯗꯨꯗꯤ ꯌꯥꯝ ꯐꯕ ꯄꯣꯠꯅꯤ ꯀꯩꯅꯣꯒꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯇ꯭ꯔꯦꯅꯤꯡ ꯑꯃ ꯃꯁꯤ ꯌꯥꯎꯗꯕ ꯌꯥꯗꯦ ꯈꯣꯠꯇꯕ ꯌꯥꯗꯦꯅ ꯑꯗꯨꯃꯥꯏꯅ ꯑꯦꯔꯦꯟꯖ ꯇꯧꯔꯀꯥꯟꯗ ꯖꯦꯗꯤꯕꯤꯌꯥꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯣꯏꯒꯤ ꯃꯅꯥꯛ ꯅꯛꯄ ꯑꯃꯗ ꯊꯝꯕꯤꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯥ ꯈꯛꯇ ꯅꯠꯇꯅ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯗꯒꯤꯗꯤ ꯃꯥꯒꯤ ꯄꯦꯔꯦꯟꯁꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤꯗꯤ ꯃꯥꯏ ꯐꯦꯃꯤꯂꯤ ꯀꯩꯅꯣꯁꯤꯡ ꯃꯦꯝꯕꯔ ꯔꯤꯂꯦꯇꯤꯚꯁꯤꯡ ꯄꯨꯂꯞ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯀꯥꯟꯗ ꯃꯐꯝ ꯃꯈꯣꯏꯒꯤ ꯖꯒꯥꯗꯨꯗ ꯊꯝꯕꯤꯔꯀꯥꯟꯗ ꯑꯩꯁꯦ ꯍꯧꯖꯤꯛꯀꯤ ꯃꯥꯂꯣꯝꯒꯤ ꯒ꯭ꯔꯥꯎꯟꯁꯤꯗ ꯇ꯭ꯔꯦꯅꯤꯡꯁꯦ ꯆꯠꯂꯦ ꯆꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯁꯦ ꯄ꯭ꯔꯦꯛꯇꯤꯁꯁꯦ ꯍꯧꯖꯤꯛꯀꯤ ꯑꯍꯥꯟꯕꯒꯤ ꯑꯩꯒꯤ ꯁ꯭ꯇꯥꯔꯇꯤꯡꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩ ꯋꯥꯈꯜꯗꯗꯤ ꯑꯗꯨꯝ ꯂꯩꯖꯩ ꯑꯩ ꯑꯃꯔ ꯑꯩ ꯃꯥꯏ ꯄꯥꯛꯇ ꯌꯥꯗꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯅ ꯈꯟꯖꯩꯁꯦ ꯁꯤ ꯈꯛꯇꯅꯦ ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯩ ꯆꯠꯂꯨꯔꯤꯕ ꯂꯥꯏꯟꯁꯤꯗ ꯐꯨꯠꯕꯣꯜꯁꯤꯗ ꯑꯗꯨꯅ ꯃꯌꯥꯝ ꯍꯣꯔꯦꯟ ꯇꯧꯕꯗꯤ ꯄꯨꯡ 8ꯇꯒꯤ ꯄ꯭ꯔꯦꯛꯇꯤꯁꯁꯦ ꯍꯧꯗꯣꯏꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯧꯗꯣꯏꯗꯤ ꯑꯗꯨꯒ ꯑꯗꯨꯏꯗꯤ ꯑꯩ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯀꯦ ꯈꯜꯂꯤꯕꯅꯤꯅ ꯃꯌꯥꯝꯗꯒꯤ ꯑꯩ ꯍꯦꯟꯅ ꯍꯣꯠꯅꯗ ꯌꯥꯗꯦ ꯍꯥꯏꯁꯦ ꯈꯜꯂꯀꯥꯟꯗ ꯆꯠꯄ ꯋꯥꯈꯜꯂꯣꯟꯗ ꯁꯤ ꯊꯝꯖꯔꯀꯥꯟꯗ ꯃꯤ ꯈꯪꯕꯅ ꯈꯪꯉꯦ ꯈꯪꯗ꯭ꯔꯒꯁꯨ ꯈꯪꯖꯗ꯭ꯔꯦ ꯍꯥꯏꯅ ꯑꯩꯁꯦ ꯑꯗꯨꯝ ꯉꯜꯂꯤꯉꯩꯗꯒꯤ ꯍꯧꯅ ꯌꯨꯝꯗ ꯇꯧꯕ ꯍꯦꯕꯤꯠ 2:30 AM 2 AM ꯁ꯭ꯋꯥꯏꯗꯒꯤ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯐꯨꯠꯕꯣꯜꯅ ꯌꯨꯝꯗꯒꯤ ꯑꯩꯕꯨ ꯂꯥꯞꯅ ꯄꯨꯊꯣꯛꯄꯤꯔꯛꯄꯅꯤ ꯑꯗꯨꯅ ꯑꯩ ꯐꯨꯠꯕꯣꯜꯁꯤꯗ ꯌꯧꯗ ꯌꯥꯗꯦ ꯑꯗꯨꯝ ꯈꯜꯂꯀꯥꯟꯗ ꯁꯤꯃꯥꯏꯅ ꯑꯗꯨꯝ 2:30 ꯁ꯭ꯋꯥꯏꯗꯒꯤ ꯑꯗꯨꯝ ꯍꯦꯕꯤꯠꯁꯦ ꯌꯨꯝꯗ ꯊꯥꯏꯅ ꯑꯗꯨꯝ ꯇꯧꯔꯛꯄꯗ ꯑꯗꯨꯝ ꯇꯧꯋꯦ ꯂꯦꯞꯇꯅ ꯑꯗ ꯃꯇꯝꯗꯨꯗ ꯑꯩꯉꯣꯟꯗ ꯐꯦꯃꯤꯂꯤ ꯊꯥꯗꯣꯛꯑ ꯂꯥꯛꯑꯕꯅꯤꯅ ꯈꯤꯇꯪ ꯑꯩꯉꯣꯟꯗ ꯂꯩꯔꯛꯄ ꯗꯥꯏꯠ ꯅꯨꯡ ꯑꯃ ꯁꯤꯒꯨꯝꯕꯒꯤ ꯑꯋꯥꯠ ꯑꯄꯥꯁꯤꯅ ꯁꯣꯛꯄꯁꯦ ꯍꯧꯔꯛꯄꯖꯥꯠꯅꯤ ꯑꯦꯛꯁꯇ꯭ꯔꯥꯁꯦ ꯍꯥꯔꯗ ꯋꯥꯔꯛꯁꯦ ꯑꯣꯚꯔ ꯍꯦꯚꯤ ꯂꯣꯗ ꯑꯣꯏꯕꯗꯨꯗ ꯑꯗꯨꯗꯨꯒꯤ ꯃꯔꯛꯇꯨꯗ ꯃꯇꯝꯗꯨꯗ ꯑꯩꯅ ꯁꯣꯛꯏꯗꯤ ꯈꯪꯗꯕ ꯑꯗ ꯑꯩꯉꯣꯟꯗ ꯋꯥꯅ ꯍꯜꯂꯛꯑꯒ ꯆꯥꯛ ꯆꯥꯕ ꯌꯥꯗꯕ ꯑꯍꯤꯡ ꯑꯣꯕ ꯑꯩꯈꯣꯏ ꯐꯔ ꯑꯣꯜꯂꯀꯥꯟꯗ ꯑꯍꯤꯡ ꯑꯣꯕ ꯑꯗ ꯑꯩꯅ ꯑꯃꯨꯛ ꯌꯨꯝꯃꯛꯁꯨ ꯅꯠꯇꯕꯅꯤꯅ ꯑꯩꯅ ꯑꯃꯨꯛ ꯐꯣꯡꯗꯣꯛꯇꯕ ꯏꯀꯥꯏꯕ ꯁꯤꯒꯨꯝꯕꯅ ꯑꯃꯨꯛ ꯐꯤꯂꯤꯡꯗꯣ ꯐꯥꯎꯕꯗꯨꯗ ꯑꯩꯅ ꯐꯣꯡꯗꯣꯛꯇꯕ ꯅꯝꯁꯤꯟꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯅꯥꯕꯁꯤ ꯁꯨꯝ ꯅꯝꯁꯤꯟꯈꯤꯕ ꯑꯗꯒꯤꯗꯤ ꯃꯃꯩꯗ ꯑꯩꯁꯦ ꯀꯣꯟꯅ ꯁꯤꯒꯤ ꯇ꯭ꯔꯦꯅꯤꯡ ꯑꯃꯁꯦ ꯄꯨꯔꯥ ꯂꯣꯏꯔꯀꯥꯟꯗ ꯑꯩꯁꯦ ꯌꯨꯝꯗ ꯂꯥꯛꯑꯕ ꯃꯇꯨꯡꯗ ꯑꯣꯐ ꯁꯤꯖꯟ ꯃꯅꯨꯡꯅꯤ ꯃꯇꯝꯗꯣ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠ ꯂꯤꯛꯀꯤ ꯁꯨ ꯍꯧꯔꯛꯀꯗꯧꯕꯩ ꯑꯣꯏꯕ ꯑꯗꯒꯤꯗꯤ ꯁꯣꯝꯗ ꯀ꯭ꯂꯕ ꯅꯨꯡꯁꯨ ꯑꯦꯔꯦꯟꯖ ꯂꯣꯏꯅꯔꯛꯑꯕ ꯇ꯭ꯔꯥꯟꯁꯐꯔ ꯑꯃ ꯁꯥꯏꯟ ꯅꯨꯡ ꯑꯃꯁꯨ ꯂꯣꯏꯁꯤꯟꯅꯔꯛꯑꯕ ꯑꯗꯨꯒ ꯁꯤꯒꯤ ꯑꯣꯐ ꯁꯤꯖꯟ ꯃꯅꯨꯡꯁꯤꯗ ꯑꯩꯒꯤ ꯒꯨꯔꯨꯁꯤꯒ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯣ ꯀꯣꯚꯤꯗꯀꯤ ꯐꯥꯔꯁ ꯋꯦꯞ ꯍꯧꯔꯛꯀꯗꯧꯕ ꯃꯇꯝꯗꯅꯤ ꯑꯁꯤꯒꯤ ꯃꯇꯝꯁꯤꯗ ꯒꯨꯔꯨꯒ ꯑꯩꯒꯁꯦ ꯇꯧꯔꯀꯥꯟꯗ ꯒꯨꯔꯨꯒꯤ ꯒꯥꯔꯤꯁꯤꯗ ꯄꯨꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯆꯤꯡꯌꯥ ꯇꯝꯌꯥ ꯑꯅꯛꯄ ꯃꯇꯝꯗ ꯀꯣꯚꯤꯗ ꯍꯧꯔꯛꯑꯕꯅꯤꯅ ꯁꯥꯟꯅꯕ ꯈꯣꯠꯅꯕ ꯁꯤꯒꯨꯝꯕꯁꯦ ꯄꯥꯕ꯭ꯂꯤꯛꯇ ꯊꯣꯛꯑꯒ ꯊꯕꯛ ꯁꯤꯒꯨꯝꯕꯁꯦ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯁꯣꯛꯅ ꯁꯝꯅꯕ ꯃꯤ ꯑꯝꯇ ꯑꯗꯒꯤꯗꯤ ꯑꯔꯣꯟꯕ ꯃꯐꯝ ꯊꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯍꯣꯠꯅꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯗ ꯒꯨꯔꯨꯒ ꯑꯩꯒꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯁꯨꯅꯤ ꯁꯤꯐꯥꯏ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤꯒꯤ ꯑꯩꯈꯣꯏ ꯆꯤꯡ ꯈꯣꯡ ꯃꯅꯥꯛꯇ ꯂꯝꯄꯥꯛ ꯑꯃꯈꯛ ꯂꯩꯖꯩ ꯑꯁꯤ ꯂꯝꯄꯥꯛꯁꯦ ꯌꯥꯝ ꯁꯣꯡꯉꯝꯃꯦ ꯃꯇꯝꯗꯨꯗ ꯍꯥꯏꯗꯠ ꯈꯣꯠꯇꯠꯇꯅ ꯇꯧꯔꯀꯥꯟꯗ ꯍꯣꯠꯅꯃꯤꯟꯅꯑꯦ ꯒꯨꯔꯨ ꯏꯕꯥꯅꯤꯁꯦ ꯑꯗꯨꯒ ꯅꯣꯡꯃ ꯄ꯭ꯔꯦꯛꯇꯤꯁ ꯑꯌꯨꯛ ꯆꯠꯀꯗꯧꯕꯒꯤ ꯀꯩꯅꯣꯁꯤꯗ ꯁꯦꯗꯨꯜꯁꯤꯗ ꯑꯩꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯑꯌꯨꯛ ꯍꯧꯒꯠꯄꯒꯤ ꯕ꯭ꯔꯁ ꯇꯧꯕ ꯇꯪ ꯀ꯭ꯂꯤꯅꯔꯒꯨꯝꯕꯁꯦ ꯁꯤꯒꯨꯝꯕꯁꯦ ꯁꯤꯖꯤꯟꯅꯕꯁꯦ ꯉꯝꯃꯛꯇ꯭ꯔꯦ ꯇꯨꯛ ꯇꯨꯛ ꯂꯥꯎ ꯑꯣꯕꯒꯤ ꯈꯣꯠꯄꯤ ꯁꯤꯒꯨꯝꯕꯁꯦ ꯑꯁꯤꯗꯒꯤ ꯅꯨꯃꯤꯠ 4-5ꯅꯤꯁꯦ ꯑꯩ ꯒꯨꯔꯨꯗ ꯐꯣꯟ ꯇꯧ ꯒꯨꯔꯨ ꯑꯩ ꯌꯥꯗ꯭ꯔꯦ ꯄ꯭ꯔꯦꯛꯇꯤꯁꯁꯦ ꯒꯨꯔু ꯑꯗꯨꯝ ꯂꯦꯞꯇꯅ ꯆꯠꯊꯕꯤꯌꯨ ꯑꯗꯨꯒ ꯑꯩ ꯃꯇꯝ ꯈꯛꯇꯪ ꯂꯦꯞꯆꯒꯦꯅ ꯍꯥꯏꯔꯒ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯀꯥꯟꯗ ꯒꯨꯔꯨꯅ ꯑꯗꯨꯃꯥꯏꯅ ꯐꯔꯦ ꯍꯥꯏꯔ ꯀꯥꯟꯗ ꯃꯥꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯈꯔ ꯃꯈꯩꯗꯤ ꯀꯟꯈꯠꯅꯕ ꯈꯣꯠꯅꯕ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯃꯥꯅꯁꯨ ꯗꯥꯏꯔꯦꯛ ꯗꯣꯛꯇꯔꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯈꯪꯗꯕꯅꯤꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯟꯈꯠꯅꯕꯅꯆꯤꯡꯕ ꯁꯤꯒꯨꯝꯕꯁꯦ ꯂꯩꯕꯤ ꯈꯣꯠꯄꯤ ꯇꯧꯔꯀꯥꯟꯗ ꯃꯇꯦꯡ ꯇꯧꯕꯤꯔꯛꯑꯦ ꯍꯧꯖꯤꯛꯀꯤ ꯑꯩ ꯍꯥꯏꯕ ꯒꯨꯔꯨ ꯗꯥꯁꯋꯥꯁꯁꯤꯅ ꯑꯗꯒꯤ ꯑꯩꯁꯦ ꯆꯈꯥꯎ ꯌꯥꯗ꯭ꯔ ꯃꯥꯜꯂꯦ ꯆꯈꯥꯎ ꯒꯨꯂꯤꯁꯤ ꯆꯥꯏ ꯑꯩꯁꯦ ꯑꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯛꯇ꯭ꯔꯦ ꯇꯨꯝꯕ ꯌꯥꯔꯛꯇ꯭ꯔꯦ ꯈꯣꯡ ꯈꯨꯠ ꯑꯩꯈꯣꯏ ꯏꯁꯦ ꯑꯣꯜꯂꯛꯄꯒꯤ ꯍꯥꯏꯇꯥꯔꯦ ꯏꯁꯦ ꯏꯁꯤꯡ ꯑꯣꯜꯂꯛꯄꯒꯤ ꯄꯣꯝꯈꯠꯂꯛꯄꯤ ꯈꯣꯠꯂꯛꯄꯤ ꯁꯤꯒꯨꯝꯕꯁꯦ ꯇꯧꯔꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯦꯠꯄꯗ ꯏꯗꯣ ꯏꯁꯤꯡ ꯑꯣꯜꯂꯛꯑꯕꯅꯦ ꯃꯦꯠꯄꯗ ꯑꯩꯈꯣꯏꯒꯤ ꯀꯨꯏꯅ ꯂꯩꯔꯀꯥꯟꯗ ꯀꯨꯠꯇꯤꯛ ꯎꯁꯤꯜꯂꯀꯥꯟꯗꯒ ꯂꯩꯕꯤ ꯍꯪꯒꯄꯥꯟ ꯀꯥꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯁꯤ ꯊꯦꯡꯅꯔꯦ ꯑꯗꯒꯤꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯃꯣꯏꯔꯥꯡ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯀꯥꯟꯗ ꯐꯅ ꯀꯨꯏꯅ ꯂꯩ ꯑꯩꯁꯦ ꯗ꯭ꯔꯤꯞ ꯅꯨꯡ ꯌꯥꯜꯂꯀꯥꯟꯗ ꯄꯨꯔꯥ ꯂꯥꯁ ꯑꯋꯥꯔ ꯌꯧꯁꯤꯜꯂꯛꯑꯦ ꯑꯗꯒꯤꯗꯤ ꯃꯤꯠ ꯑꯣꯏ ꯊꯪꯕꯁꯦ ꯎꯔꯛꯇ꯭ꯔꯦ ꯍꯥꯟꯅ ꯑꯣꯏ ꯊꯪꯕꯁꯦ ꯇꯞ ꯇꯞꯅ ꯁꯟꯕ ꯍꯧꯔꯛꯑꯦ ꯎꯔꯛꯇ꯭ꯔꯦ ꯑꯗꯒꯤꯗꯤ ꯁꯤꯐꯥꯎꯕ ꯑꯩ ꯔꯤꯖꯜꯁꯦ ꯈꯪꯗ꯭ꯔꯤ ꯑꯗꯒꯤ ꯐꯅ ꯀꯨꯏꯅ ꯍꯣꯁꯄꯤꯇꯥꯜꯗ ꯇ꯭ꯔꯤꯠꯃꯦꯟ ꯃꯣꯏꯔꯥꯡ ꯍꯣꯁꯄꯤꯇꯥꯜꯗ ꯇꯧꯔꯀꯥꯟꯗ ꯂꯩ ꯑꯗꯒꯤꯗꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯗꯣꯛꯇꯔꯅ
ultrasound test adagi blood test na chingwa test khara thau haina hai matamduda ado matamda first wave ki clinic phawda changba yadabi covid ki negative result yaudragadi aduma sumaina awam jam mayung ne hospital phawba admit tawba yadabi sumaina mayung khangdri matamduda adagi blood test taw matungda blood wat len hai blood ka pa mathau tare adagi adu phawai bp na chingba diabetes khaga dum yaw bp na chingba sigu baje doctor na hidak thai injection thai sungfa fatte ade moyangi doctor na Ramananda gi se kitang serious oi ba male akhoina di phan ba ngamaro ngamba taraga su knowledge le ga su laing ngam da boi taraga su kuchu kolai na chingba sigu ba se kitang matik chabo ale moyang da di aduna infal ge matik chaba mata private kum da bu orega su kitang adumaina ka khada pubiu haina disaster we adagiti adui matungda disaster opose han thara kanda matamda admit to yaro here hospital Jenims or so Rims or so any private or so ras or so Sijabu or so Manipur hospital amata admit to yandi and hide covid ki patient at like nina kan manina swan bado amok admit to le di covid changagati adum live active khudak thokani khotki takpira khudagi adagidi yum da fan koina 20 days 25 days tha makti phade adamaina ai stay taw kanda laire madamda ai stay taw laibe se mit karimta udre yet ki thangwa mit lanchilakre adagidi karim chadre ore chadre sigumana chingba mayam khonghamba yadre ma khonthokpa yadre bara prok sa kanda ole karim chadre ade khoi miyoi bagi shona piba aroiba matam yausilakpa adumang nena khale ai matam dugi awaba aina mayokna bise adagidi sidi yara royana aigi nishiraba yamba daswas adagidi yamba hajiki aigi hariba guru Sanjit Kumar moisisu ai guru matane moise adagidi aigi lekai gi nishiraba ipu Shyam Kumar mayamna di thetho ha khane moise ahingje phangna jara kanda anaba hangla aiga su ek pingai na sanaba hawpadagi any aigi awat pase yumgi kano sing ahan singna awara pa laibdagi laita laibdagi di thong makanda thamamba sigumba any hawbada lapoi ama phawda chaningai le tabakanda lapoi lafang laibidana sigumba nang sanadaba yade kaina thona hapirakpa yam maroi mi ngakane aigi makoise ada anaba ahingsida hange adagidi aina ta changaga aije wangang mathoktrI ban saida nakong thammaga tarabawda ngangba tadraba matang du yaureba aro ana matamda aigi nungshireba hajigi hariba daswas adagidi yamba Sharama adagidi ipu thithoi makhoisina angangse yararoi sumaina lairagadi sipibamse yarogadi angangse yararoi ngasi heyeng khangaroi hospital na yagera yaroigera purasi haidana ayukse moina wana gari ko chen taro kanda wana matamda mohoi tinajaba ipu hoi tinajaba iraport haina anam kalai magi ben se taro kanda wana pukhale matamda covid ki matam pukhala padu bawta police na chatpa yani yaro haina dumana yam mayok ne adagidi Jenims da pusila kanda phare admit tawna tawrasi na covid test taw matungda negative jalla matungde ni humni aise I hana kape I tare nipan kape bata I kape dui matungda aije khangdari du bawda adagidi kaim gyan tadre aije aduga doctor na test kara area adu test da ultrasound yaurame ultrasound whole abdomen moise babina da tawgadabani ana haire ada babina da chat kanda matamda babina da chat kanda doctors lairamdre doctor hangre na haire ade ai chaminai ba ahlamanje tarobam da mai pakte ayet ba thingwa mayamam lai haidana ofokcha matham tangda lambi da adagidi lambi da di chatliba gari da mathan khutum sujara kanda aigi basau aigi imam oi khang isa se kan ge aroi matham se da di kan bi ona chora ni jawde kana gumba mana matham da sangai da ora male takpire sim family da chala kanda lo hajik sigi di report chu phangnen ha de chala kanda ma test taw kanda doctor na kano da aigel changminari manung changminari
ꯑꯩꯒꯤ ꯏꯃꯥꯁꯤꯗ ꯆꯩ ꯃꯣꯏꯅ ꯍꯧꯖꯤꯛꯀꯤ ꯑꯜꯇ꯭ꯔꯥꯁꯥꯎꯟꯗ ꯂꯧꯀꯥꯟꯗ ꯀꯃꯥꯏꯅ ꯁꯤ ꯀꯩꯒꯤꯅꯣ ꯁꯨꯃꯥꯏꯅ ꯑꯉꯥꯡꯁꯦ ꯊꯝꯃꯤꯁꯦ ꯅꯣꯏ ꯅꯍꯥꯟꯒꯩ ꯌꯦꯡꯕꯤꯗꯣꯏꯁꯤ ꯀꯩꯒꯤꯅꯣꯁꯦ ꯑꯩꯁꯦ ꯋꯥꯈꯜꯁꯦ ꯁꯣꯜꯂꯤꯕ ꯑꯩꯒꯤ ꯁ꯭ꯇꯦꯖꯇꯨꯒ ꯆꯩꯔꯤꯕꯗꯨꯒ ꯑꯅꯤꯁꯦ ꯆꯨꯅꯔꯀꯥꯟꯗ ꯐꯤꯂꯤꯡ ꯑꯃ ꯄꯨꯔꯥ ꯗꯤꯞ ꯑꯣꯏꯁꯤꯟꯈ꯭ꯔꯦ ꯑꯩꯅ ꯍꯦꯟꯅ ꯑꯗꯒꯤ ꯑꯩꯅ ꯗꯣꯛꯇꯔꯁꯦ ꯁꯗꯟꯂꯤ ꯏꯅꯥꯛꯇ ꯂꯩꯌꯦꯁꯦ ꯈꯪꯉꯦ ꯃꯤꯠꯇꯤ ꯎꯗ꯭ꯔꯦ ꯑꯩ ꯂꯥꯝꯃꯀꯥꯟꯗ ꯗꯣꯛꯇꯔꯒꯤ ꯃꯈꯨꯠꯊꯥꯡꯁꯦ ꯄꯥꯏꯔ ꯆꯤꯡꯁꯤꯟꯖꯔꯀꯥꯟꯗ ꯗꯣꯛꯇꯔ ꯑꯩꯒꯤ ꯑꯅꯥꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯤꯌꯨ ꯍꯥꯏꯅ ꯀꯥꯟꯗ ꯗꯣꯛꯇꯔꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯑꯩꯁꯦ ꯑꯣ ꯀꯩꯁꯨ ꯇꯧꯗ꯭ꯔ ꯃꯥꯜꯂꯦꯅ ꯑꯩꯁꯦ ꯊꯣꯛꯂꯛꯑꯦ ꯑꯗꯒꯤꯗꯤ ꯏꯟꯊꯣꯔꯛꯀꯥꯟꯗ ꯖꯦꯅꯤꯝꯁꯇ ꯑꯃꯨꯛ ꯍꯜꯂꯛꯑꯦ ꯑꯗꯨꯒ ꯖꯦꯅꯤꯝꯁꯇ ꯍꯜꯂꯛꯑꯀꯥꯟꯗ ꯖꯦꯅꯤꯝꯁꯇ ꯍꯜꯂꯛꯑ ꯃꯇꯨꯡꯗ ꯃꯣꯏꯗꯤ ꯂꯣꯏꯅ ꯈꯪꯉꯦ ꯔꯤꯄꯣꯔꯠꯁꯦ ꯔꯤꯄꯣꯔꯠꯁꯦ ꯗꯣꯛꯇꯔꯗ ꯁꯕꯃꯤꯠ ꯇꯧꯔꯦ ꯑꯗꯩ ꯗꯣꯛꯇꯔꯅ ꯍꯥꯏꯔꯦ ꯍꯥꯏꯔꯕꯖꯥꯠꯅꯤ ꯑꯩꯒꯤ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯍꯟꯁꯤꯡ ꯍꯣꯁꯄꯤꯇꯥꯜ ꯂꯩꯃꯤꯟꯅꯕ ꯕꯥꯆꯧ ꯏꯃꯥ ꯃꯣꯏ ꯑꯅꯤꯁꯤꯗ ꯍꯥꯏꯔꯕꯖꯥꯠꯅꯤ ꯑꯉꯥꯡꯁꯦ ꯃꯥꯏ ꯑꯅꯥꯕꯁꯦ ꯀꯤꯗꯅꯤ ꯑꯅꯤꯃꯛꯁꯦ ꯐꯦꯜ ꯑꯣꯏꯔꯦ ꯑꯅꯤꯃꯛ ꯐꯪꯁꯟ ꯇꯧꯗ꯭ꯔꯦ ꯑꯅꯤꯃꯛꯁꯦ ꯍꯣꯏ ꯀꯟꯕ ꯉꯝꯕꯒꯤ ꯆꯥꯟꯁ ꯂꯩꯕꯒꯤ ꯂꯦꯚꯦꯜ ꯍꯥꯏꯕꯁꯨ ꯂꯩ ꯃꯦꯗꯤꯌꯝ ꯍꯥꯏꯕꯁꯨ ꯂꯩ ꯃꯣꯏꯁꯦ ꯑꯗꯨꯕꯨ ꯐꯦꯜ ꯑꯣꯏꯔꯕ ꯃꯥꯒꯤ ꯁ꯭ꯇꯦꯖ ꯑꯔꯣꯏꯕꯗꯨꯅꯤ ꯃꯥꯒꯤ ꯄꯨꯟꯁꯤꯁꯦ ꯁꯥꯡꯊꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯃꯔꯛꯇ ꯍꯤꯡꯍꯟꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯀꯤꯗꯅꯤꯁꯦ ꯑꯃꯈꯛ ꯑꯣꯏꯔꯒꯁꯨ ꯁꯤꯜꯂꯒꯗꯤ ꯐꯗꯣꯏꯅꯤ ꯍꯥꯏꯕ ꯀꯤꯗꯅꯤ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯕꯒꯤ ꯔꯤꯖꯜꯁꯦ ꯁꯨꯃꯥꯏꯅ ꯈꯪꯉꯦ ꯑꯗꯒꯤ ꯑꯁꯤꯒꯤ ꯃꯇꯝꯁꯦ ꯑꯩ ꯏꯁꯥꯁꯦ ꯁꯨꯡꯈꯪ ꯈꯪꯗꯦ ꯀꯩꯅꯣꯅ ꯗꯣꯛꯇꯔꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯔ ꯏ ꯀꯥꯞꯄ ꯂꯣꯏꯔꯦ ꯀꯥꯟꯗ ꯑꯩ ꯋꯥ ꯉꯥꯡꯕ ꯈꯔ ꯉꯝꯃꯛꯑꯦ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯅ ꯗꯣꯛꯇꯔꯁꯦ ꯑꯩꯈꯣꯏꯒꯤ ꯌꯦꯠ ꯊꯪꯕꯒꯤ ꯐꯥꯏꯒꯟ ꯀꯥꯔꯛꯁꯦ ꯁꯤꯗ ꯁ꯭ꯋꯥꯏꯃꯨꯛ ꯆꯥꯎꯋꯦ ꯄꯥꯏꯞꯁꯦ ꯑꯅꯤꯈꯛ ꯐꯨꯝꯃꯦ ꯃꯣꯏꯅ ꯐꯨꯝꯅꯕꯒꯤꯗꯃꯛꯇ ꯃꯣꯏꯅ ꯅꯔꯁꯁꯤꯡꯅ ꯏꯁꯥꯁꯦ ꯐꯥ ꯈꯣꯠꯇꯅ ꯇꯧꯋꯤ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯗꯒꯤ ꯁꯄꯣꯁ ꯑꯍꯤꯡꯕ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯄꯣꯠ ꯑꯃ ꯇꯤꯡꯈꯪ ꯊꯤꯜꯂꯕꯨ ꯅꯥꯏ ꯍꯥꯏꯅꯦꯕ ꯑꯗꯣ ꯃꯇꯝꯗꯨ ꯁ꯭ꯋꯥꯏꯃꯨꯛ ꯆꯥꯎꯕꯗꯣ ꯂꯦꯡꯉꯀꯥꯟꯗ ꯊꯤꯟꯅꯕ ꯍꯣꯠꯅꯔꯛꯄꯗꯨꯗ ꯑꯩꯗꯤ ꯄꯨꯔꯥ ꯂꯥꯎꯔ ꯈꯥꯡꯉꯦ ꯃꯇꯝꯗꯨꯗ ꯄꯪꯊꯅꯕꯁꯨ ꯀꯥꯞꯄꯤꯗꯕ ꯂꯥꯎꯔ ꯈꯥꯡꯉꯦ ꯃꯇꯝꯗ ꯁꯤ ꯐꯥꯏꯒꯟ ꯀꯥꯃꯌꯥ ꯀꯥꯔꯛꯁꯤꯗꯒꯤ ꯑꯅꯤ ꯂꯦꯡꯉꯦ ꯑꯩꯅ ꯑꯁꯤ ꯑꯅꯤꯁꯦ ꯂꯦꯡꯉꯦ ꯃꯣꯏ ꯗ꯭ꯔꯦꯁꯤꯡ ꯇꯧꯔꯒ ꯊꯝꯃꯝꯃꯦ ꯃꯣꯏꯅ ꯍꯥꯏ ꯂꯦꯡꯕ ꯌꯥꯗꯦ ꯑꯁꯤꯁꯦ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂ ꯂꯧꯊꯣꯛꯀꯗꯕꯅꯤ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯍꯧꯒꯗꯕꯅꯤ ꯃꯥꯒꯤ ꯃꯊꯧꯁꯦ ꯇꯧꯍꯟꯕ ꯍꯧꯒꯗꯕꯅꯤ ꯉꯁꯤ ꯂꯦꯡꯕ ꯌꯥꯗꯦ ꯁꯤꯒꯨꯝꯕꯁꯦ ꯑꯗꯒꯤ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯆꯣꯠꯍꯟꯕ ꯌꯥꯗꯦ ꯁꯤꯒꯨꯝꯕꯁꯦ ꯍꯥꯏꯔꯝꯃꯀꯥꯟꯗ ꯑꯦꯗꯚꯥꯏꯁ ꯄꯤꯔꯝꯃꯀꯥꯟꯗ ꯆꯠꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯂꯥꯛꯑꯦ ꯑꯗꯒꯤꯗꯤ ꯗꯣꯛꯇꯔꯅ ꯕꯤ ꯄꯤꯒꯤ ꯒꯨꯂꯤꯁꯦ ꯄꯤꯖꯩ ꯕꯤ ꯄꯤ ꯆꯦꯛ ꯇꯧꯕ ꯈꯣꯠꯄ ꯇꯧꯔꯀꯥꯟꯗ ꯑꯌꯨꯛꯀꯤ ꯁꯤ ꯂꯣꯏꯔꯀꯥꯟꯗ ꯑꯩꯅ ꯍꯪꯉꯦ ꯗꯣꯛꯇꯔ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯩꯅ ꯑꯩꯒꯤ ꯏꯁꯥꯗ ꯁꯨꯃꯥꯏꯅ ꯁꯤꯒꯨꯝꯕ ꯃꯦꯆꯤꯟꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯞꯄꯤꯔꯤꯁꯦꯅ ꯍꯪꯉꯦ ꯑꯗꯨꯐꯥꯎꯗ ꯗꯣꯛꯇꯔꯁꯦ ꯍꯥꯏꯗꯦ ꯑꯗꯒꯤ ꯗꯣꯛꯇꯔꯁꯤ ꯊꯃꯣꯏ ꯁꯣꯛꯅ ꯃꯥꯁꯨ ꯀꯞꯄꯦ ꯗꯣꯛꯇꯔꯁꯤꯅ ꯅꯪ ꯀꯤꯗꯅꯤ ꯌꯥꯗ꯭ꯔꯦꯅ ꯍꯥꯏꯔꯦ ꯑꯅꯤꯃꯛ ꯐꯦꯜ ꯑꯣꯏꯔꯦꯅ ꯍꯥꯏꯔꯦ ꯑꯅꯤꯃꯛ ꯑꯣꯏꯗꯤ ꯍꯥꯏꯗꯦ ꯃꯥꯅ ꯑꯍꯥꯟꯕꯗ ꯀꯤꯗꯅꯤ ꯌꯥꯗ꯭ꯔꯦ ꯈꯛꯇꯪ ꯍꯥꯏꯔꯛꯑꯦ ꯑꯩꯅ ꯗꯣꯛꯇꯔ ꯀꯤꯗꯅꯤꯁꯦ ꯑꯁꯦꯡꯕꯒꯤ ꯌꯥꯗ꯭ꯔꯕ꯭ꯔꯥ ꯑꯩꯅ ꯑꯩꯉꯣꯟꯗ ꯄ꯭ꯂꯦ ꯇꯧꯕꯤꯒꯅꯣꯅ ꯍꯥꯏ ꯌꯥꯝ ꯊꯥꯖꯗꯕꯗꯣ ꯑꯩꯉꯣꯟꯗ ꯊꯥꯖꯗꯕ ꯍꯥꯏꯕꯗꯤ ꯑꯩꯅ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯅꯥꯕꯩ ꯑꯣꯏꯔോ ꯑꯃ ꯏꯃꯥꯟꯅꯕ ꯑꯃ ꯀꯔꯤ ꯑꯃ ꯑꯍꯜ ꯂꯃꯟ ꯑꯃ ꯅꯥꯕꯩ ꯑꯣꯏꯔꯣ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯄꯗ ꯂꯩꯔꯤꯕ ꯑꯅꯥꯕ ꯃꯌꯥꯝꯗꯣ ꯎꯕꯗ ꯑꯩꯅ ꯁꯨꯝ ꯋꯥꯈꯜꯗ ꯈꯟꯖꯈꯤꯑꯕ ꯑꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯍꯛꯆꯥꯡ ꯐꯅ ꯂꯩꯕꯁꯦ ꯁꯤꯅ ꯑꯊꯣꯏꯕ ꯂꯟꯅꯤꯀꯣ ꯑꯗꯨꯅ ꯑꯩ ꯑꯦꯅꯤ ꯍꯛꯆꯥꯡꯗ ꯁꯣꯛꯅꯕꯅꯆꯤꯡꯕ ꯁꯤꯒꯨꯝꯕ ꯑꯃꯠꯇ ꯅꯦꯒꯦꯇꯤꯞ ꯁꯤꯒꯨꯝꯕ ꯇꯧꯔꯣꯏ ꯍꯥꯏꯅ ꯈꯜꯂꯦ ꯀꯥꯟꯗ ꯆꯪꯉꯛꯈꯤꯕ ꯁꯥꯟꯅꯕꯒꯤ ꯁ꯭ꯇꯦꯞꯅꯦ ꯍꯧꯖꯤꯛꯀꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯊꯪ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔꯁꯤꯅ ꯍꯥꯏꯔꯛꯑꯕ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯠꯃꯦꯟꯁꯦ ꯑꯗꯨꯝ ꯇꯧꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯁꯦꯟꯐꯝ ꯑꯃꯗꯤ ꯆꯪꯕꯅꯤ나 ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯤꯅ ꯃꯊꯪ ꯈꯪꯅꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯔꯃꯥꯟꯗꯒꯤ ꯄꯨꯟꯁꯤꯁꯤ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯋꯥꯈꯜꯂꯣꯟꯁꯤꯗ ꯍꯥꯏꯇꯥꯔꯦ ꯇꯣꯉꯥꯟꯕ ꯃꯇꯦꯡ ꯃꯌꯥꯝ ꯑꯃꯁꯨ ꯄꯤꯕꯤꯔꯛꯏꯕ ꯃꯈꯥ ꯇꯥꯅꯁꯨ ꯄꯤꯔꯛꯄ ꯑꯣꯏꯁꯅꯨ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯔꯃꯥꯟꯗꯒ ꯁꯥꯟꯅꯅꯤꯡꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃꯗꯤ ꯂꯩꯖꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯇꯝꯁꯦ ꯑꯀꯛꯅꯕ ꯑꯣꯏꯕꯅꯤꯅ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯟꯅꯕꯒꯤ ꯇꯟꯖꯥꯗꯨ ꯂꯧꯖꯒꯦ ꯃꯈꯥ ꯇꯥꯕꯗ ꯑꯩ ꯔꯃꯥꯅꯟꯗꯒ ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯊꯧꯔꯝꯁꯤ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯃꯤꯌꯥꯝꯗ ꯑꯃꯨꯛ ꯁꯟꯗꯣꯛꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯨꯅ ꯔꯃꯥꯟꯗꯒꯤ ꯑꯩꯈꯣꯏ ꯍꯛꯆꯥꯡꯁꯤ ꯁꯣꯟꯅ ꯉꯁꯤ ꯆꯤꯜꯂꯕ ꯃꯇꯝ ꯀꯌꯥ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣ ꯂꯦꯡꯕꯤꯔꯛꯄ ꯔꯃꯥꯟꯗꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤ ꯃꯇꯝ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯋꯦꯜꯀꯝ ꯃꯁꯤꯗꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣ ꯁ꯭ꯄꯤꯛꯀꯤ ꯊꯧꯔꯝ ꯑꯁꯤ ꯀꯝꯗꯧꯕꯤꯕꯒꯦ ꯁꯣꯏꯗꯅꯃꯛꯀꯤ ꯇꯥꯛꯄꯤꯔꯛꯎ ꯃꯈꯥ ꯇꯥꯕ ꯑꯦꯄꯤꯁꯣꯗꯁꯤꯡꯗ ꯇꯣꯉꯥꯟꯕ ꯒꯦꯁꯁꯤꯡ ꯇꯣꯉꯥꯟꯕ ꯍꯤꯔꯝꯁꯤꯡꯗ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ